Miyamna census pangtuk tringa NRC hana taunanaba changsileba khongjangda state amadi central Leingak anina Natheinaba Hotnarabadi Meekhal da masigi Cheitheng Phanglakpa yai haina Siva Sena Manipur na phongdokre ngasi Babuparada leiba party sigi office ta pangtukpa paugi mifamda Siva Sena Manipur gi president Moirangtem Tombi na hai Manipur na India da tinlaba matung matam gi panlamba Leingak singna state asigi miyam gi apamba madi wakataduna thabak tawkhiba leite Kumza lising mga chamapan humpuga mathoida vesier oiraga Leingak na mitop khandokna hotnagadabani hairiba sida thabakta onthok haudaba tarabadi lakadoriba mathang chahi gi Meekhal da soitana Cheitheng phangani hauzik mayum makai leitaba lanjinari ba miyoi lising kya relief camp singna leiriba matam asida kamdongna census pangthokadoriba no haina hangki haukiba chahi ahum rom asida Changna rudraba matung chief minister yumnam khem chana luchingduna jiribam fawba chatuna miyamgo unakhiba simak yamna singthaningai ni khongsida si makha chatharak poina kangpukpi mori Amadi churachanpurna chingba mafam singda su chatuna mafam adugi miyamgo puna unabagi tanja lohoningi Siva Sena asi alliance party moiraba su miyamna yadaba thabak tawroi matam pumbada miyamgo puna chatminagani lakadoriba Meekhal da party asi yoina sumirep 35 ki mathakta thadokna ba sem sari haina makha taki Center the lakpa government sing na koi C class ki status ta ngasi bawda leiba aduga Manipur miyam gi apamba aduma karigumma kanda tawkiba leitaba tawgi su khandaba manba ma Manipur gi miyam na khalan ningdaba tahun ningdaba punamak si phongdu go su namna hita tawsilakwi ponama lakuse masi Sena no masi strongly koi masi nungai to phawi Manipur do si changsi leiba ain na yadaba missing se NRC se masi implement tawraga phadana detect or deport or Maduda census the older day. I go Tampaki Sydney Poo says that Natheinaba politics Samalakaneva. Lodging Loya the Horaga was it Toman was Sata Sanstanyana, Hori Hose, Masi state Amadi central government and Natheinaba Honabigno, Masi election the Masi Mamitarkani. Internal displaced persons in sea, Boy Yumbum Zulaterba, Yum Zulaterba. I go come on, you go Tirinova. Miko Tiba Amadi Yunko Tiba Praja Sing si masing tibani Praja Sing ya lobio government si Praja Sing government ohin bio center ki government ohin bigno Manipur miyam ya wabu bio